Union Home Minister Amit Shah ngarang numidang Imphal da hek thunglabaga closed door da meeting pangthokre leikhidrabasingi imung manungda leingaki thabak yauna compensation piragani haikre. Union Home Minister Amit Shah na imaluk taraga unakre Manipur gi apunbagi saktam kaigadaba leite miyamna mipaibigano haina thazaba pirakle hairi. Kangluk ki irang da leikhidraba miyoi singda selamadi thabak pigani haiba Union Home Minister Amit Shah gi wafam maidagi haibani haina Urup Arabti Development Coordinating Committee Manipur gi maikaidagi thamlakle. Khundrakpam AC gi litan pokpi khulgda kuki militants singna nongmai kapsilakpada khunja ama sokle aruba fibamda laikanakre. Amasung Manipur gi International Sports Medalists and Awardees singna Union Home Minister Amit Shah da memorandum ama pisinaba thorang tawkre.